YAIRIPOK SINGA SINDUNA THASIGI TARETTAGI TEAM KUNMARINA GROUP NIPAN THOKNA KHAIDOKTUNA CLUB ASIGI PLAYGROUND CHATTHARIBA 9 SIC Trophy State Level Open Football Tournament 2025 ki ngasi SANNAKHIBA AROIBA NUMITKI quarter final MATCHTA Cube FC Changamdabi na Akbar Furniture House KHETRIGAO bu Panjal ani suinoda Maithiba Piramlaga Cube AC Changamdabi semi final Changkhre ngasi SANNAKHIBA match atuda team animaki players singna semi final changnanaba akan mamawongda sanaba babok singna unaki amadi ground ki akoibada babok singna chawna tinkiba match aduda Cup FC gi jersey number 6 Lelinna minute kuntaret chatpada goal ama chansenduna Cup FC da inot ama half ki loinana atopa goal amaga amu Cup FC gi jersey number 10 Sanathoina minute kuntramari chatpada goal ama amuk chansenduna loiramdaida thawai wadana match adu Cup FC mai pakuna semi final gi tamak sem sakre match aduda goal ahanba chankiba jersey number 6 Lelinna best player gi award lauki ngasigani suba amasung aroiba quarter final gi match ta SANNAKHIBA yumbu SIC A SINGA Buzivur Form House KHETRIGAO gi makutta goal ani ahumda maithiduna ningba kaina SIC A SINGA tournament asidagi lehore match aduda jersey number 7 Arwasna best player gi award su lauki